Hello, hello, ma'am. Ngashi is egi khwari gi nungai ba numit ama oiki. Kay na ha matam dai na video shamlak pa ase kuidri tha taruk tere bha ba ngai de du mayam gi love and support gi agi video sing asida views mayam chatba ngamba amasung aina chatlu jaga khuding mut aibu khangbi ba aibu pambi ba mi adum lei biramba amasung video gi khuthang gi paisa chur kha thokpa ngamba masi mayam gi love and support ai ngak tani ko masi gi damak ta mayam pum namak bu haninga letana thagat chari aina hotna ri ba ase gi maha ose khar khar to je phangba ngamjare adu ngashi se agi khwari gi nungai ba numit oi be maram se khari gi na ha matam da agi video ase bu yam na pam neng bi bi chilnaw sing marak brother ama khang agi painting ama ye ga pubire eba ko hariba painting ase mahak ni ye ko matam da numit nini changna ye na habire eba ko adu ngasi ase mahak na thinba lae pun numit humni ase kai shu lai taba ayama gi damak ta mahak na kai thok piraga lakpi ba se u bada agi thamoi ase aduk matik pen gi ko adu ga mani ye piriba painting se chap mana ba kadim da khena da ba ai siu bada ngakre ba khuma da su utle khuma su nga e ko brother ase gi mingna le shema mangang kawina habire mahak sa artist sam khakni ngasi se koina thengna raga wari watai to minaraga painting ase na lotion jare adu gi matung da koina